位下艇，请立即离开。否则由此以后。 ngam yu ba che na ba kaya amarak asida nahuna na amuk China amasung Philippines yu ina leiba Coast Guard adigi marakta chei paiduna amada kanthat na duna yamna kanna funa kibagi oiba thawdu amakak leikre thawdu asi hek thok kibaga hauji US ki Secretary of State Marco Rubio gi maiki gi South Asia gi oina pangthok kadoriba ASEAN mifam asiga loina na USA gi oina leiba Indo-Pacific gi oiba interest asibu kannaba amasung makhal makha kya gi oiba khongthangsing laukatnabagi damakta South Asia gi oiba khongchat amada thunglakre Nakalamurum da hojik US amasung Iran gi oina songnoriba landform asida USA gi maiki gi malem singi khwaidi ya pe chawba naval passageway ama oiriba Strait of Hormuz asibu blockade chatariba asibu yaningdaba phongdoktuna China gi maiki gi akan wafum kya ama phongdoktuna warning tawrakre Another video of the Ramada Amukan Tarana Ukchuri, Malamasigi Mafam Kiam, the Tokliba conflicts in Asigi Manunda, Housing Asiagi or in a ladyba, Anova geopolitical Yoiba developments in Asigi Matang, the Punami Tabinasi. Yanan with the South Asia Amazon South China Sigi or in a lady woman from Asigi or in a Philippine Amazon China Heidi Pamatam Queen at the Adam, Kanaduna Lakli country and Sigi, Maratan, Honana Amukaso Hanna, Samudra Yoibangamki Asigi J, Nabana Maram Uiduna. Second Thomas Sol haina miyamna khangnariba Philippines gi maiki digina Ayugin Sol amasung China gi maiki digina Renai Reef hairiba mafam anisigi oina laidiba khangnariba mafam anisigi oiba marakta Philippines gi laidiba Coast Guard amasung Chinese Coast Guard anigi marakta chai paiduna yamna kana khanakibagi oiba thodo amakak leikre Hairiba thodo asi China amasung Philippines hairiba country nisigi marakta laidiba samudra China gi maiki gi South China Sea amasung Philippines gi maiki digina Philippines Sea haina khangnariba mafam asida laidiba miyamna common oina second Thomas Sol haina khangnariba mafam asida thokibani hairiba mafam asi hana digi so hauna China gi maiki gi South China Sea gi oiba region kiyama makoi gi exclusive economic zone ni makoi gi territory ni haiduna claim tawbada Manang Mukput lady country Kiama Maki digging Makogi Namkai Yauri Haduna Yanada Che and a dispute Kiama Lakli, Makusing Adugi Manum the Yam aggressive oina, China Muknaduna Lakiba, si Philippine Haidiba country as Sisu Amo Oidibani. China Amazon Philippine Coast Guard Anigi Marakta classes Tokiba, second Thomas Sol Yuina, Hadaki in Lake Bamafom Asi, Philippine Amazon country Kiamagi Matung in the D. Haidiba Mafomasi Philippine Haidiba country is exclusive economic zone Manung the Foba. Chanba Philippine territory ni haina phongdoklibani adu China gi maiki gi madu kaidonungda yadana adamak laklibani thokriba thodo gi matangda Philippine gi leiriba Coast Guard gi oiba mioi khara asok apan nangkiba gi oiba photo amasung video gi evidence sing putoktuna male masigi myamangda ulakli makoi gi maiki gi claim torpagi matungina hairiba mafam asida ngaihak leitana Chinese gi oina leiriba navy sing asigi maiki gi mafam sing asibu makoina laushinnabagi damakta ka hena changsilakpagi oiba thodo sing lepa leitana chatharakliba aduga manaba mong amakhakta Chinese Navy sing asigi maiki gi makhoi gi Coast Guard sing asina laklaba matungda Philippines gi oina leiriba Coast Guard gi oina leiriba station amasung makhoi gi oina leiriba maruiba mafam sing asibu yamna nakna changsilakpadagi madubu thengnanabagi damakta thokluba matamda Chinese Coast Guard sing gi maiki gi khothaba horakhibani haibagi oiba wafam asi phungdokli nakal amaromda China gi maiki gi China gi oina leiriba makhoi gi Coast Guard sing asina routine checkup oina chatpa matamda Philippines gi leiriba Coast Guard sing asina yamna tamthiningai oiba mong amakhakta Chinese vessel sing asida changsilaktuna threaten tawrokpadagi thodo adu thokibani haiduna China gi maiki gi yaningdaba phongdorakli Philippines gi maiki gi makhoi gi ngamkai hanjille e haiduna tanthoknabagi damakta changsilubani haiba amasung China gi maiki gi makhoi gi oina leiriba territory asida routine checkup chatpa matamda ayat apan pirakpadagi thodo asi thokibani haibagi oiba wafam asini Nakalamurum houses South Asia gi oina leiriba country sing asina punsinduna union ama oina semliba ASEAN hairiba organization asigi handaki chahi gi oiba mifam asigi damakta US Secretary of State Marco Rubio South Asia gi oiba khongset yaurakre Marco Rubio gi handaki oiba khongset asida South Asian countries sing maru oina ASEAN countries sing asigi oina investment kaya ama tawgadori amasung development program kaya ama da US gi oiba investment ki amal lakadori adubu mahaki handaki oiba khongset asidi maru oiba pandam asi USA gi oina leidiba Indo-Pacific gi oina leidiba program asi hingat hanba amasung China content tawbigi oiba policy asibu hena mapangal kankhat hannabagi damakta khongthang ama oina su yauri hauji USA gi oina sonariba Iran yuba landfam asida yamna ka hena mayon sin kibana maram oiduna Ukraine fawba mating pangwa ngamdabagi oiba fibam amada lakpagi mong aduda leirabani masigumnaba matam asida Iran da sonariba landfam asigi damakta Asia gi oina leiriba US ally kya amadagi makoina hana deploy tawduna thamluraba air defense system kaya ama fawba
ꯅꯍꯧꯅꯅ ꯂꯧꯊꯣꯛꯇꯨꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯈꯤꯕ ꯑꯃꯁꯨꯡ ꯄꯥꯔꯠꯅꯔꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ USAꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯋꯥꯔꯁꯤꯞꯁꯤꯡ ꯐꯥꯎꯕ ꯂꯧꯊꯣꯛꯇꯨꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯄꯨꯁꯤꯟꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩꯅꯥ ꯀꯟꯇꯦꯟ ꯇꯧꯅꯕ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯅ ꯏꯁꯇꯔꯟ ꯊꯪꯕ ꯑꯃꯁꯨꯡ ꯁꯥꯎꯗꯔꯟ ꯊꯪꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯄ꯭ꯔꯦꯖꯦꯟꯁ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤꯕꯨ ꯅꯍꯧꯅꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯂꯥꯟ ꯊꯦꯡꯅꯕ ꯇꯥꯔꯒꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥ ꯍꯦꯟꯖꯤꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯕꯦꯂꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯧꯔꯤ ꯍꯧꯖꯤꯛ ꯆꯩꯅꯥ ꯑꯃꯁꯨꯡ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯗ 1951ꯗ US ꯑꯃꯁꯨꯡ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯗꯤꯐꯦꯟꯁ ꯄꯦꯛ ꯑꯗꯨ ꯍꯧꯖꯤꯛꯁꯨ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯎꯗ꯭ꯔꯤ ꯃꯗꯨꯗ ꯆꯞ ꯆꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯒꯅꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯃꯤꯠꯃꯦꯟ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟ AIꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯏꯅꯣꯚꯦꯁꯟꯒꯤ ꯑꯣꯏꯕ ꯏꯟꯚꯦꯁꯠꯃꯦꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯏꯟꯗꯣꯅꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯋꯥꯔ ꯀ꯭ꯔꯤꯃꯤꯅꯦꯜꯅꯤ ꯑꯃꯁꯨꯡ ꯋꯥꯔ ꯃꯣꯡꯒꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯃꯦꯅꯤꯂꯥꯗ ꯎꯕ ꯐꯪꯈ꯭ꯔꯦ ꯐꯤꯂꯤꯄꯤꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯣꯔꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯤꯂꯤꯄꯤꯟꯗ ꯂꯥꯛꯇꯨꯅ ꯗꯦꯕꯂꯞꯃꯦꯟꯠꯀꯤ ꯃꯤꯡꯗ ꯗꯦꯇꯥ ꯁꯦꯟꯇꯔꯅꯆꯤꯡꯕ ꯁꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯥꯏꯕꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥ ꯑꯃꯗꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁꯠ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯎꯠꯄꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯑꯁꯤ ꯅ꯭ꯌꯨ ꯀ꯭ꯂꯥꯔꯛ ꯁꯤꯇꯤꯗ US ꯑꯃꯁꯨꯡ ꯐꯤꯂꯤꯄꯤꯟ ꯒꯣꯚꯔꯟꯃꯦꯟꯠ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯝꯅꯗꯨꯅ ꯁꯥꯒꯗꯧꯔꯤꯕ ꯄꯦꯛ ꯁꯤꯂꯤꯀꯥ ꯍꯥꯏꯔꯤꯕ AI ꯍꯕ ꯑꯁꯤꯕꯨ ꯁꯥꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯕꯨ ꯁꯥꯕ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯅꯤ ꯑꯇꯣꯞꯄ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯑꯃꯗ ꯍꯧꯖꯤꯛ ꯐꯤꯂꯤꯄꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ USAꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯁꯥꯎꯍꯟꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯛꯇꯨꯅ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯔꯤꯖꯅꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯥꯏꯕꯁꯤꯡ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ USꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯏꯟꯗꯨꯅ ꯆꯠꯀꯅꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛꯂꯣꯟ ꯑꯁꯤ USꯇ ꯌꯣꯟꯊꯣꯛꯀꯅꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃꯁꯨ ꯇꯥꯕ ꯐꯪꯂꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯐꯤꯂꯤꯄꯤꯟ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯈꯠꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯐꯤꯂꯤꯄꯤꯟꯒ ꯅꯛꯅꯗꯨꯅ ꯂꯩꯕ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯂꯤꯇꯔꯤꯂꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯔꯤꯖꯅꯦꯜ ꯄꯋꯥꯔ ꯑꯃꯈꯛꯅꯤ ꯑꯗꯨꯒ USA ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯄꯦꯁꯤꯐꯤꯛ ꯋꯥꯡꯃ ꯂꯥꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ USꯒꯤ ꯃꯇꯦꯡ ꯐꯅ ꯆꯥꯎꯅ ꯂꯥꯛꯆꯕ ꯇꯥꯔꯒꯁꯨ ꯚꯤꯛꯇꯤꯝꯗꯤ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯏꯒꯗꯧꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯆꯩꯅꯥꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USAꯒꯤ ꯃꯊꯛꯇ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ US ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯁꯨꯡ ꯏꯔꯥꯅꯤꯌꯟ ꯖꯍꯥꯖꯁꯤꯡ ꯑꯁꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯊꯔꯤꯕ ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯕꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯃꯥꯡꯍꯜꯂꯦ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯏꯔꯥꯟꯅꯁꯨ USꯅꯁꯨ ꯃꯁꯤꯗ ꯆꯠꯂꯤꯕ ꯖꯍꯥꯖꯁꯤꯡ ꯑꯁꯤꯕꯨ ꯇꯣꯜ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯂꯝꯕ ꯂꯝꯕꯤ ꯑꯃꯈꯛꯅꯤ USAꯅ ꯑꯦꯇꯦꯛ ꯆꯠꯊꯔꯨꯕꯗꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯂꯤ